Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Ikoi amatta oina punsinduna ani suba Manipur levy ama semba mathau tarakli Thammoi Mirel. Hauzik lamdam asida oiriba fibam asida ikoi amatta oina punsinduna ani suba Manipur levy ama sembagi mathau tarakli haina Thammoi Mirel gi maikei fongdorakli. Thammoi Mirel gi convener amadi chairman akhuyek piduna thadorokpa cherol amana hai Ningthau macha singi marakta wakhalon manaraktabana maram oiraga amaga yengthinarapagi khudongchaba lauduna awana Manipur khudum chanduna chahi tare khuntakpagi thaudok thokibani chahi tare khuntak lansiruraba matung ningthau macha singi marakta leiramba amaga yanadaba nungsinadaba amadi tokhai tabagi wakhalon pumnamak thadoknaduna Manipur levy kauba Lanmi tengol semnuna awasing ningthi turel wangmlana tanthoktuna maningtamba iramdam ama ngasigi mirolda sinarambani hauzik lamdam asida oiriba phibam asida ikhoi amato oina punsanaduna ani suba Manipur levy ama sembagi mathau tarakli haiba wakhalon asida chepa thajaba thamduna Thammoi Mirelna hek saphonglakpa mikuptagi hauna lamdam asigi politician sing amadi civil society organization singi luchingba pumnamaki mafamda tokhai tabagi wakhalon Thadokuna amato oina lepminasi haina kuthang chara henbi khongjang fawa changchinba laikre adubu laibak thibadi lamdam asigi politician sing seso sing luchingba sing amaga koklungchinaduna apunma Manipur amagidamak punna honaminabagi khudamdi ngasi su uba fangdri Hauzik iramdam asigi semelon gi fibam asuki matik marai chai theragliba asigi yengduna Thammoi Mirel na miyamdagi makhal khudimaki sankai thumkai tawba amadi Thammoi Mirel gi thabak thoram pumnamak matam kharagi oina lepkhigani Marak asida kanagumba Thammoi Mirel gi thawmi sina miyamdagi sankai thumkai lawba laklabadi madu Thammoi Mirel gi khongchat nate maranai gi oiba khongchat ni maram aduna miyamna makhal amatagi tengbang pibiganu haina cherol aduna makhata na hairi Meitei Singi Thouna Lingjel mangselakpa lamhen to henba Kuki singna lamdam asida tamthiba mawongi crime sing le palaitena chatharagliba silaina lawfam thokte Kuki gang khutpu kharana lakna fana ngamdaba mawongda miyamna nongmai chindon onsenduna Mihan mipungi war crime chathaduna Manipur gi apun masaktam thugaina ba amadi separate administration gi demand toragliba asi lengak longi asoiba leibadagi oirakhibadi Manipur na ningthau panba maning tamba leibak oiringai matam amadi miyam gi lengak leirakhiba matam singda leikhiba lengak pasingna mitop sing Chaglakpada check tawdaba ngamkhai gi achetpa sambal khadaba amadi ngamkhai lana chaglakhiba mitop miyan cha singda minungsigi miyenga loinana chayok nayok fajarubadagi makhoina Nacha lautho icha sumge haibangam lakhibani chahi cha kaya Asiatic sovereign country oirakhiba Manipur na apunma India Union da ingkumja 1949 da namtin tinsin khraba matung dagi lamdam asigi apunma saktamda manung amasuk pampan gi mioi kanglup singna fong na singna bangam lagliba asi karidagi oirakhibado haiba tarabadi lamdam asigi yelhaumi oiriba Meitei miyam dagi mapalam dagi changlakhiba mitop singna masing hengalakpadagi oirakhibadi Meitei singna maram damda minority oirakhibadagi mapangal sontharakpa amadi maningtamna hingba ngamlaktabadagi khudongchaba lauduna mitop singna Meitei singmu makhoigi khuwam nungda paisinba natraga makhoigi khaya nungda yosenaba hotnaba horakhibadi Manipur gi hauzik leiriba phibam asidagi kanjanabagi dama kari tawgadagi haibadu yelhaumi singna nainabaga iroinana thabakta onthoknaba khonglai thuna hotna haudrabadi phurup asi malemgi leimaidagi mutkiba yabagi chignaba lei Yelhaumi miyamgi mifamda leirakhiba suba nombagi heinabi wa culture adu amu hana hanjil handuna chinjakta mipal tangdana hingnaba honaba mathau tai loinana miyamna mayai kaba chinjaktagi lapna leiduna tingjang kaijang daba amani masa mau faba ichang thoba miyoising oraklaba matamda signarakpa khudingmak mayoknaba ngamgani phibam asi ohenaba honabada ahanbada miyamgi marakta leiramba yengthinaba kalakpa mihoba amaga thajanadaba pumnamak thadoknanduna apunmagi pangal sagatpa mathau tai miyamgi mafamda leirakhiba maraibang maramdam nungsibagi ihul kanglei nationalism gi mairi hena mayek mangal thoannaba layoikraba ipa ipusingna mahausadagi sagonarakhiba natki chatnabigi khongol liduna chatnabi adu hingar handuna ngakna chapa mathau tai furup nation ama haibasi furup adugi miyamgi oiba lol mayek chatnabi suba leibabu khagnai Manipur kanglai pak hariba sigi masagi fauna lon mayek amadi chatnabi thoramsing amata watana leibana malemgi leibak singna furup ama oina masa khangnaribani adubu leibak thibadi ngasigi mirona ningtamna hingbagi mahut mikhapo na hingba Minai nai thangi punsirol da hingliba si maningtamna hingbani haina khalakhiba si laibak thibani loinana maramdamgi chatnabi lon mayek na chingba singbu miramgi lon mayek amasung chatnabi na hena lumna lauduna lamgi sanamachi changbagi thawongda khongrai niktuna leirakhibadagi maraibak maramda ngak senma ngamdabagi fibamda leirakhibani
lamdam asigi luchingbasingi mafamda amaga thajanadaba hunna ngangnabagi hainabi leiriba si thadoknaduna furufki yaifanaba punna thabak tawminabagi saktam adu urakpa matamda miyamgi mafamda su punna thabak tawminaba amadi punbagi pangal lerekani luchingba haibasi haukiba soibadagi para tamduna chumba lambida khong thangba amadi maraibaki yaifanabagi damak kathokpa ngambagi pangal sagatpa ngamba oigadabani luchingbagi matik mayai chendabasingna luchingbagi Maikhum uppasingna miyambu lana lamjingnaba hotnaba yaurabadi makhoising adu masa na khangna luchingma sabagi khongphamdagi handoktuna asengba maraibak maramda miyambu achumba lambida lamjingma ngamgadaba luchingbasing thiba natraga sengotpa mathau tai lengaklon haibasi maraibak amadi miyamgi punsi kannaba amadi chawkhotpa tangdu leitaba puraknaba leibani lengaklon haitana ahiba sabasingdi masa na khangna khongpham handokpham thui